Uttra Shanglen Shana Konung na Kongba Leithong Phunba Shajibu Leikhul Menbagi Thouram ngasi Pangthokkhre hairi hiram asige matangda Shana Konunggi Publicity Secretary na Thadorakpa Cheryl amana hai haukiba tang ahum Shajibugi taret nipanba numitta Kongba Leithong Phunba Leikhul da Shana Konung na Pangthokhiba Kongba Leithong Phunba Shajibu Leikhul taubada panglakhiba jiba panbasing ado numit mangani chupna yumjaw lairimbida thauni raga thamke madugi matung hichang yaicham pata konchan yaichenduna thamke fataba khudam pikhiba kaya adudagi ngakthoknaba laithok pangthoklaba matong ngasi Kongba Leithong Phunba Leikhul pangaida Kongba Leithong Phunba Shajibu Leikhul Menbagi Thouram Pangthokkhre laibaki yaifanaba amade ing chikna panba lamdam ama oinabagidamak pangthokhiba thauni aduda Uttra Shanglen Shana Konunggi maichau atonba Laifam lakpa, khabam lakpa, maiba, pena amadi amaibi kayana saruk yaki haina Cheryl asina makatari.